अहानबद मरुइबा पाउ यूनियन MOS साबित्री ठाकुरना जिरीबामदा पाइखलिबा प्रोजेक्ट सिंग येंगसिनख्रे ngasi sumafam kyada chatuna yengsingadori amadi lambi semdabagi mayokta chathaba kumbi AC ban hena kansinkhre खरमजरी ISTV बु मिलिंग ताबिरिबा पुमनमक पुतराम नोकचरी हौजिपाउ संदोना पिजरी निमिनिनी की खोंगचत जिरीबाम डिस्ट्रिक्ट लाखलिबा यूनियन मिनिस्टर ऑफ स्टेट फॉर वुमेन एंड चाइल्ड डेवलपमेंट साबित्री ठाकुर ngarang जिरीबाम डिस्ट्रिक्ट हेडक्वार्टर दा थुंगलकिबा लोइनना डिस्ट्रिक्ट असदा पाइखलिबा सेंट्रल प्रोजेक्ट सिंगी प्रोग्रेस यिंगचिनख्रे मिनिस्टर ना सिलचर एयरपोर्ट दा थुंगलकिबा मफम अदुगी डिस्ट्रिक्ट एडमिनिस्ट्रेशन तरामना ओपगा लोइनना जिरीबाम तमना लाखी महाकी खोंगचत दा मिनिस्ट्री ऑफ वुमेन एंड चाइल्ड डेवलपमेंट की एडिशनल सेक्रेटरी वेलेटी प्रेमचांद एडिशनल प्राइवेट सेक्रेटरी राहुल कुमार अमदी सेकेंड PA सौरभ द्विवेदी सुलोइने रखी DC जिरीबाम कृष्ण कुमार याउन मकोक थोंगबा ऑफिशियल सिंगना मिनिस्टर बुतराम ओपगा लोइनेना DC कॉम्प्लेक्स दा सेंट्रल स्कीम अमसु प्रोजेक्ट सिंग डिस्ट्रिक्ट असदा मतौ करमना पाइखलिबगे हाइबगी मतंगदा रिव्यू मीटिंग पांगथोखी डिस्ट्रिक्ट असदा किलोमीटर अमगी रेडियस ता लेंगाकी प्राइमरी स्कूल अममम लेबा मदी प्राइवेट स्कूल चामगा तराना एजुकेशन सेक्टर चौखना बखना याउना पावर पॉइंट प्रेजेंटेशन पीदुना खंगहनबदा मिनिस्टरना अपेन फोंगदोखी ngasisu district asi mafam kyada koina chatuna yengsilamgani hairi कुंभी AC की MLA दा कुंभी मियाम ना MLA की लनाई पोकेट तगी सेल पुथुकलगा लंबी सेम्बियो हाइकिबा लेते लंबी दी लेंगाक ना सेमगदबनी मसिदा MLA ना मरी लेनबा सिंगदा तक्शिनबियो हाइबनी MLA ना ओइदबा क्या ngang कुंभी मियाम बु अपंग बसीबा मदी लेरक खुलक्ता वा ngang लंबी सेम्बा सकपा यारोय हाइना कुंभी मियाम ना हाइरी कुंभी AC की मरुइबा लंबी सिंग मपुंगोइना कुंभी वांगू लंबी दगी हौरगा कुंभी इथाई लंबी कुंभी वा अपोकपी लंबी न चिंगबा लंबी सिंग कोइलास थाबियो लंबी सेम्बियो हाइदना कुंबीदा कुंबी मियाम न चंगसिलखिबा लंबी थिंगबगी खोंजंग ngasiga thana numit humni suzinkibaga lenana hana kumbi area khaktana changsilamba lambi thingba du ngasidagi kumbi AC gi mafam kayada paksana lambi thingba hokibaga lenana lambi thingba duna kumbi uchan makhong kumbi lamlong kumbi thingel ithai wapokpi ithai bazar wangu parking wangu naudakhong wangu sabal sagang na chingba mafam kyada lambi thingbagi khongjang sing changsinaki lambi thingba sna kumbi kaithal fam daba numi humni sukre kumbi lamlong da lambi thingba du da saruk yaram ki bi jaya khangem bam ko bi nupi emana numit humni suraklaba lambi thingbagi khongjang ase local MLA gi mayok tanate lambi asibu chahi kya sembi dana thamlaki ba mari lena department amadi authority singi mayok tani numit humni surba fawba khongjang ase ga mari lena department amadi mari lena ba kanagumba amata laktuna lambi thinglaga amadi kumbi miyam gi apamba hanglaba leitri karigumba adumak laktaba thoklaba di changsiliba khongjang asdagi hena kanba khongjang lepa leitana changsilaki gani ngasi dagi hauraga हाना सरुक यारमदबा कुंबी AC की मनुंगदा लेबा खुल क्या यावरक्लिबा सी लंबी AC कया यामना मरु ओइ अमदि वाबना खम थेंगलकपदगी खुदिमक लंबी थिंगबा सिदा हौनारुबा तौदना सरुक यानरकपनी हयेंगदगी दी स्कूल अमदि अत यूनिफॉर्म सेट पा फावबा यावना अतै अथिंग बसिदा कोनसिनबगी फिरे लौरकपा याय मसिदा थोलकपा टेकचा खुदिमक मरि लेनबा मदि मसा मसाना पुजकदबनी हाइखी वेलकम टू कुंभी दगिना वांगू फावबगी लंबी से कोई जेसीपी तौरगा तौखाइरगे हाइबगी अकोइदा प्लान तौब लोइग्रे लौ सिंगुबा अंगांगी करिगी चटलिबा लाइरिक लाइसु तंबगी चटलिबा अना लायेंगी करिगी चटलिबा से यंगजरगा अखोइना हंदोकजबनी बाय चांस यारक्तबा तारगदी तंगाइ फदना कोइ तखाइजगनी अना आयेकी ललोल इतिकी लोइने सटनरिबनीना कुंभी प्रजा ख्वाइ खुदिंगमकना BJP कांग्रेस अदु अदा हाइना राजनीति तौरगा लैबिबगी महुत्ता ngasiगी लंबी याद्रिबा से अथुबा मतमदा सेंबीरगा अफबा लंबी अमदा चटनना होनाबदा प्रजा मियामनसु बनसिबु सौगटपियु हाइदुना मीडियागी थोंगदा अपील तौजरी Regional Institute of Medical Sciences RIMS Imphal na National Song Bandi Mataram na chahi yankhai surakpagi ningsing thoram Ministry of Health and Family Welfare gi pauktak matungina administrative block tangasi pangthokre Thomasra Institute asigi Director Professor G Sunil Kumar Sharma Medical Superintendent Deputy Director Administration Din Academics Dental College College of Nursing gi Principal Singh Department gi Head Faculty Member Singh Nursing Official amadi RIMS ki Staff Singh sarukyaduna Bandi Mataram punna sagminakhi by
there is a live telecast that we have circulated. Please, in the respective departments, in the dental college, in the nursing college, also I will be doing that. So, respective heads can arrange the listening of the speech of respected Prime Minister at 10:25. I have shared the link, so please do that. Thank you all for joining us. Thank you. District Administration Noon-Istv Sinduna Bande Matram Sakpagi Thoram DC Office Complex Noon da Pangtokre. Thoram Aduda Mahiroi Singh District Level Officers Staff Amadi Atopa Miyoi Kyasu Sarukyaki. Manipur gi sakeng mingselni hainariba loktak imabu miyam da hena khanghanaba amadi tongan ba thorang amadi thautang kya da loktak bu phagat hanaba project kya paikhatpa yanaba amadi lamdam asigi khuswa haibi kayana puthoktuna makhoina sajaba amadi puthokjaba potlam kyasing miyam da fanghanabagi tanjama pinabagi damak Ministry of Micro, Small and Medium Enterprises, Government of India ki makhada Manipur gi tongan ba district singdagi lakpa entrepreneur kyana sarukyadana numit mangani chupna chathagadaba ima loktak expo inglisingani kungamanga ngarang digi Bisnupur district ki Sendra Public Ground da thanga AC gi MLA T Robindron hautokre BK Chanu Foundation amadi Niwe Manipur chapter na Sinduna Pangthokiba Expo Hotopagi Thoromaduda MLA Thanga AC T Robindro DC Bisnupur Pusai Langbam Assistant Director Ministry of MSME Government of India SS Mano Sharma Chairperson BK Chanu Foundation and President Niwe Manipur chapter Kangabam Bijaya Chanu State Secretary BJP Manipur Pradesh Dilip Moirangthem Indigenous Foundation Ukrulki Raising Aung Singh Maha Regiment Sendra Post ki Lieutenant Arun Kumar Solonia, MD Akoiza Marketing Oinam Dayananda Amasung Manipur gi saknairaba artist Hamom Sadanandana President Member Singoina Sarukyaki Thorongi Sarukama Oina Atoiba Mithunglen Singna Loktak Patanga Machakya Thadaki Loinana Manipur gi tongan ba district kya dagi lakpa entrepreneur kyana Sarukyaduna Mana sajaba potlam kya puthokna punna stroll nifuna sarukyareba ima loktak expo athoiba mithunglen singna ribbon kaktuna haudoki loinana cultural gi oiba jagoi kya sumiyam da khudol tamki Thoranga Mari Lainana MLA T Robindro na Fongdoki with the BK Chanu Foundation Lamdamasta Siguma Expo Mahogdopasna Lamdamasi the Gisu Entrepreneur Katolakani Haibagi Tazapalay Ngasi Entrepreneur Singna Putokliba Potok Singasi Maruina Makoigi Yamna Matau Taribadi Marketing Haibasini BK Chanuna Sigumba Expo na Chingba Mangtokliba Sigumba Equigi Kutsa Haibasina Putokliba Polam Singasibu promote with the Mipum Kudimang Sumateng Pangsi Makatana so Sigumba Torakliba Kutsa Haibasingasibu Hena Mateng Pangwiduna local artist singbu chakhwal hanna bahon amina si haiki Makoina potor producing si akoi local marketing sin ngakta consume to bada akoi hingbanga be consulate aduna moina potor producing si miyam su pamda lainari adu bosigi matak sa koina khwadi taka tar basi local market si beyond the atopa isa singda koi ki highway producing chala laga akoi ki local entertainment miyam se ingat na ba hona base akoi yam tangai badabani haiba tanja saista sai ki bija kangujam foundation na koi sinbir kanda koi sendra ground sai exception pangtok pasi aduki moiti yama tagan ngai ni sina koi ki local artisan dogi khutsa hairaba maming chalaba koi artisan sing sina akoi ki atopa state ta mako producing zone bada bayan seller fair bayan seller mid size ta sina achok mate ma pangani ai base ya ki achaba thajai Manipur da thokli beirang asiga mari lenana People's Union for Civil Liberties PUCL na phongkiba reporter All Manipur Working Journalists Union Amjubu mingchet thiningai oiba wafam ya yaukiba du yumfam yaudaba kupna thidoktaba wafamni report adu withdraw tawdana miyam da lale haijadrabadi ain gi oiba thabak lokhalagani haina Amju amadi Editors Guild Manipur na legal notice thakre legal notice adu union gi mahut sindna advocate Hizam Chandra Kumar gi khuthang da pikibani EZM amadi Amju gi secretary Anina Kurek na tholakpa cherolda PUCL gi report aduda state asigi journalist sing da mingchat amadi pukning songningai oiba wafam kya yaure masigi mathakta union gi membership oibagi mawong amasung state asigi media ownership gi legal framework sing lana pauthokle maramaduna athubada lebak miyam khangna lale amasung makhoina phongdokhiba wafam adu handokle haina khanghalaktrabadi logi oiba chapchaba thabak lokhalagani haire hausi paugi marthana tema bremtang nominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Sangai tutorial kwa kathen gi class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausaragani loinena class 10 gi na December 1st week tagi class hausaragani sahi kuding gi position holder kaya puthokliba coaching center asida van amadi hostel gi kudong chapasu nubigani ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक की मतुंगना मयाम kana taram nokchari makha taba pau pisari sanamahi lining ki pokpa lohongba masung korau nongaba gi thoram sing haiba hiramda nimit taraga mangani chupna chathaga workshop ma lining thau sanamahi sangen hokre furup ama natraga khunai amagi na chatnabi masung lining laishon masak khangnaba hotnabada furup adugi pokpa lohongba masung sibagi thoram sing na chawna mami tai haina Manipuri University of Culture ki Vice Chancellor Professor Paunam Gunindro na phongdokre workshop asi lining thau sanamahi Temple Board amadi Manipuri University of Culture ani na khosamladuna haying khongbal ufong yumfam da leiba sanglena sida University sigi Vice Chancellor Professor Paunam Gunindro na hoktokhibani workshop asida kabui furup yauna lining sanamahi lining bu thazaba amadi chatpa mioi kyana sarukyari thoramatuda Professor Gunindro na rights ti passes haiba hiramda wangangla duna lamda masigi lining laishon dagi hauraga chatnabi nat khudimak scientific oiba mong da thizinduna yokhat pa haiba si Manipur University of Culture gi link traba pandamni masigi wakhalon da workshop asida sanamahi lining gi pokpa luhongba masung korong nongga bagi thoram sing haiba hiram masi putoktuna nainabani maramaduna ngasigi mirolasna isagi haurakfam chatna role amadi lining laishon khangna bu hotnabada ngasi nainari ba workshop asigi hiram asi tangai fadana khangba mathau tai India lengangna hodokliba National Education Policy 2020 da fawa furup amagi na chatnabi amadi lining laishon gi matang da yawhanduna mairoi sing da khanghanna bu hanari amarom da lining thau sanamahi Temple Board na sanamahi lining chawkhatna bu hotna badana tana khel changlon panji tambana chingba kanaraba hiram kya da thabak sing paikhalak pasimak afaba khongthangni haina phungdokhi tharamadu da LSTV gi Vice President Bidyabati Senjam University of Culture gi Registrar Laishram Radhakanta LSTV gi Member Secretary Maishnam Sivadata Luwang chingba masak naiba mioi sing sarkyaki Requested or something workshop sida any level kunna equina kangjaba resource person sing kangjaba kra masi mayam da okay your tamjaba mayam tanaba sisa yani okay equina masi sa pak sang sangapa equisi kanimo pamain to guru hado madu moto da so mate om boigani kangjaba guruna so si ami emper ko komisi Manipuri University of Culture masi bangkok jamu JD Memorial Foundation ki taraga humdoi suba foundation di gamari lenana ipak film production Manipur na nauna puthokpa Pinky Saikhom na saishakpa Jealous amadi Jitesori na act toba lauko toina haina mingthonba music video mangasi release tokre thoramasigi manung chana Dr. RK Nayan sanana iba yahok tingba koimu Manipuri Filter film bo miyam utki JD Memorial Foundation amadi ipak film production Manipur na sinduna Palace compound live MSF TS ki auditorium da pangthokiba thoramadu da laikhi Maharaja Bodha Chandra Giloinabi Rani Sirdi Thamaiban Rani Film Forum gi Chairman Kangembam Kulesor Dana Manjuri University gi former Vice Chancellor Professor N. Ras Mohona Maruiba Music Wana Sarukyaki Tharamadu Kamari Lenana Producer Dr. RK Nayan Sanana Namdamasida Kudong Tiba Kayamayok Narakpada JD Memorial Foundation so achobu tawdang kya lauduna masak thokpa thabak kya tawduna lakli adubu miyam da khanghanduna mingchat tanabadi honnarakide maruiba thabak tuda mai onsenduna lakhi loinana JD Memorial Foundation na ngasi fawbada awana taraba miyam gi mating adumak tawduna lai amadi makata na pangki gani haiki
फिल्म सी नंबर हौजबसी अवार्ड की दमकता सुनते अवार्ड फंगने आबिजु थाजदे चुमनदा इरांग असिदा नुपी अनि फी थोंगना पुरुबदुदा मैतै नुपागी इज्जत से याम साथीना खोंगोइना गिबसी आइना नुंगाइ मंददना मैतै नुपाइदो सुमाइन तवी मणिपुरना सुमाइन तवी मणिपुरी पाट तुरेन चिंग पाट कोइ मैतै नुपीगी साजत लमचत मैतै नुपागी साजत लमचत पुनमक्से आइना मालेमदा पाउतम जबदनी अदुदा मयामना एप्रिशिएट तौबिरक्तना देगी मयाम मा अवार्ड सि मथंग मथंग फंगई अदु मयाम पुनमक्ना टीम मोइना होनबा अदुगा लोइनाना मणिपुर अदु सिनी एन पुथोबदगी फंगपनी हाइबसे हांना लौजे हजुलसलकपद मरोइब पाउ अमखना पिसरी यूनियन MOS सावित्री ठाकुरना जिरीबामदा पाइखालिबा प्रोजेक्ट सिंग यंगशिनख्रे ngasi suma pham kyada chatuna yingsingadori amadi lambi semdabagi mayokta chathaba kumbi AC ban hena kanchinkhre Hoji Faukyo na di ICB na sandok chari pa pao matang selu shinjare miting tabiri pa pumna mapo amkhana khulum chari